Paukse di yumpup oiba maruiba pau kharab de tawjari Assam da BJP lengak lakpadagi Manipur Development Council manungda nuaida da bathokhle Ahmad Hussein Kazi Assam da sotana lehoriba Manipuri singi oiba chakot thorang ki thabak thoram singda mangjil thana thabak ngamna ba wakhalonda Assam government na Manipuri Development Council aiba committee kumja lisik ani taramatoi da semke committee asi nauna semlakhiba matamda Assam da leiriba mitai amade mitai pangal sengi thamui da harauna khiba ngaktani ado balamda masida BJP na lusing bag government lakhiba matamda gide harba council asi mitai phurukha ki ona laikhiba ka samana khre haina Assam Manipuri Muslim Youth Front AMMYF ke finance secretary Ahmad Hussein Kazina pausi asi ki pawida phongdorakle Manipur Muslim Pangal Coordinating Committee ke suko convener oiriba Ahmad Hussein Kazi ga pausi asi ki pawmiga mobile gi khuthang da wari sana badam hakna makha ta na phongdorakpada Assam da liriba mitai pangal singka pari lainaba issue singda hiana khumang choksinaba thabak tawbak ngamna bagi wakhalonda Assam Manipuri Muslim Youth Front amsu MMDO Nepa Anjuman Assam amasung Assam Pangal Maira Paibi Lup hariba Lup taruk asina punchinduna Manipur Muslim Pangal Coordinating Committee habese semkhibane Committee asina jo Development Council asiki matang to kupna yengsinduna lakhibane BJP lengak lakhibadagi ahan boina council asi reform tawbada pangal mihut amakak yawrakhiba asina Assam ki bitai pangal singi thamui da ningba kaina masa kama helle Assam State asida Congress government lairiki matamdadi council asida sakhot thorang ka mari daina thatar percent phamsing niyam sumna apen penta leidana ningthina ran tawram bane Congress government laikhitraba matamdadi council asi akakna amakhaki oina laikhiba ka sapmana khre masigi sabjaba khudam aiba bamioi kun marin sariba council asi reform tawkibada pangal gi mihut amakak jaholagliba asina mayak laraba khudam ni aike man haiki niam gi matung ina yenglorag di council asi semdaba pangal gi mihut chada kun manga oifam thokpane hiram masigi matang da Assam gi tongan ba leka ki lusing basingna waka cherol pesinduna lenga ki lusing basingda waka cherol pesinduna khangan khibasu laikibani adobo ngasi fopada kana gumba government gi authority ambatana hiram masigi matang da bakum amata pirakiba laitre kari gumba asigumba kaya asina maram waraga Assam da lairiba mitai pangal sing asi nongmano magi sakhot maikaida maring antarak pugum tawragle maram basina council asida pangal sing leifam thokpa masing suna pibidriba phawba makhatana democratic oiba khongjang su sanction ki gani Assam state lairiba mitai amadi mitai pangal phurup asi hanadagi hauna yamna nungsi janana aimindarak libane phurup ani sigi thodok wathok khuding dasu amana amagi mateng pangnaduna ngasi phawba lakibani adobo handaki Manipur Development Council gi mihut khanbada pangal amakak yawrakiba asina phurup ani sigi marakta mahusa kamana ta pamong ta nungaina daba nungsina ta ba atamnan Assam lengakna chatharak pa thawong si pende aina makna phangdorakhe Manipur Leingakki makha da laiba school sing amadi government aided school sing ta class 3 dagi 9 phawda tamliba mahiroi singi special promotion examination pangthokna ba thawang toramba adu cancel tawkhre Haukiba December thaloram daida Zonal Education Officer ZEO Zone 1 amade ZEO Zone 2 na tongan ba notification thoktuna ZEO sing asina konba mapam singda leiba government aided school singi head of institution singda class 3 dagi class 9 phawda tamliba mahiroi singi special promotion examination pangthokna ba khangan kebane special promotion examination asigi wahang je singna WhatsApp ki khudang da natrakan hena khudong chagda social media ki khudang da all school authority na mahiroi singda phangan gadabane Mairoi singi marakte smartphone laitaba amadi internet ki khudong chaba laitaba singdana school authority na alternative arrangement ama tawgadabani anisu khangan ki bane loina examination asi pangthokna ba time table phawo thoklora bane school authority singna su exam asi pangthokna ba mathok ta thabak thoram sing paikat pahurra ba matung ngasi amuk ZEO Zone 1 amasung ZEO Zone 2 na thokiba tongan ba notification singna ZEO sing asin koliba mafam sing that labor government amade government aided school sing class 3 dagi 9 phabuda tamliba mairoi sigi exam bang thokani tawramba adu makha ba order ama thoktreba phawba cancel tawre aina mari leina ba head institution sing da khangan kebane loina exam asi ba pangthokna ba gidama paikaliba thabak thoram sing su kudat ki lemna ba khangan kebane Nagalamoromda Afghanistan da Masaknaiba journalist ama Nongmeina Kaptuna hatlamle Irai numit masak khangdaba gunman singna Western Afghanistan da Afghan journalist amade human rights activist ama Kaptuna hatlamle aina official source ama da phongtokle provincial spokesman amana aikibada haukiba tha ani gi matam asida langi irak mayok nariba Afghanistan da hatlamba journalist masing asi manga sukhre Bismillah Adil Aimak hariba journalist asi Feroz Gawagi manak nakpa lambi amada mayum tamna halakibada thakdok adu thokibane magna imung manung gi miyoi sing lai ba village amada saluraga halaki ba lambi da gunmen sing
na mahakna tungliba gari adu nongmei kapsalakibani. Provincial Governor spokesman weriba Arif Abirna aikibada nongmei kapsalamkiba thawdok aduda journalist asik tongminaduna lakiba masin manau adudi asoka pandang hokide. Journalist Aimak Local Radio Sada e God Station da thabak tawbani loinana province asida human rights ki activist amba oiduna lakibani. Hogjingmaki when the journalist adu nongmeina Kaptuna halamkibagi matangda kanagumba amatana claim torok palaitre. Taliban ki spokesman Zabihullah Mujahidan de insurgency na nongmei kapagi thawdok adu kamari laina de sengdokre. Haukiba tha ani ki matam de journalist halamba asi Aimak tharaga manga sure. Haukiba sayunda Rahmatullah Nekjat Kopa Eastern Kashmir Province ke journalist union ke head oiriba miyoi asi mahaki mayu manakta Masaknaiba khulai paiba miyoi sina Kaptuna halamlabane. Journalist Nekjat thoidok hendok area adu tamiyam na sakhang bai khangnaba miyoi ama oiribane. Englishing aditara tarit ki matam dagi ahuraga Associate Press na mateng pangduna lakhe masigi matang da Al Jazeera satellite TV channel desu thabak toramkhe. Afghanistan Intelligence Department na di attack adu da sener pembi ani phare amadi makhui anisu mihat adu da chenai habigi matang to basana marat jajare. Taliban ga mari le pamiyo ni aire adu moinamak Taliban adi asigum pang to thodok ki mihat adu da makhui yawi habigi wafam adu janing da ulle. Afghanistan ki Ghazni province ki pak charobat lamdam kaya ama Taliban ki control makha da leiribani aire. Trak na thombadan ha amalai kidre. Sahiya huban met ki nungtil pung mari minute ni phungarom tabada tidem labi ki moirang khoimu laikai LCM High School mapada Tata Jen mini truck na thombada Honda Activa scooter tongtun lakpa miyoi ama laikidre. Police na ay laikidra adu mayang impal sabung company makha laikai degi laikpapum kunin sahi ni puganipan apoba khomai koba amane. Thawdok adu ki matang da moirang police station da case ama lokotuna thijen bagi thabak chathaba aukhre. JNIMS da Khongjang Lakkadoure JNIMS ki Director Professor T.S. Bibo mahaki thabak matam sangthanaba order thokpagi mayukta JNIMS ki oza sing amadi bhairoi singna kanna janing daba phongdoktuna class boycott jauna Khongjang sing chanchinaba warep lokre. JNIMS hospital ki conference hall da ngasi pangthoki pamifamna Professor T.S. Bibo ki Director matam pang sangdokpagi mayukta coordinating committee amasu semkhre. Professor Bimo ki thabak matam sangdokpagi mayukta National Medical Commission NMC da zerol ama thadun taksin ba aina su warep lokre. Abadi mahaki mahot matik chaba director ama tharak taba tarabadi COVID amadi emergency service jauna thabak lepa aina su ngasi ki mifam da warip laure aina zerol ama da phangdorakle. Atopa pau amadana kayini chingnaba Sana San-Eroi sing jare. Kangpokpi district ki manung chanba khoirok Nepali khunggang da kayini aina chingnaba Masaknaiba sa singda san amadi Eroi sing chathokre aire. Pau gi likhul amana hai sayut amarong ki mamang da khunggang adudagi san tarian amadi Eroi ahum batang mangbagi thawdok laikhe. Mamang thagi konipan da khunggang singna kaigumba sagi khongkul amadi san Eroi sing adugi makok mathangba saruk sing umangi manung anjinba mafam sing da thengnakhe. San amadi Eroi sing adu kaigumba Masaknaiba samakal aduna sathokibu oigani aina thajanari. Divisional Forest Officer Besno Punalu sing bamyo sing khoirok Nepali khunda jangchenduna Masaknaiba sagi khongkul amadi san Eroi gi makok sing adu yengselure aina pawasina makhatana phangdorakle. Barakasida Lukhosei Zou ki mathakta apil chatpa tarabadi prinda amasung osit nabki mathakta su apil tawgadabane. Collective Jauna Civil Society Organization singna court na mara leite haina thadokraba Lukhosei Zou ekaiba piba amasung mental torture tawbagi thabak makhatana chtthadanaba case o technical district na apil tawrakle. Sahi ani makai changna thigatlaba matung amasung masigi fake amasung evidence sing adu examine tawraba matung da court na Piki Babardik asik mayukta civil body singna higher court da chatna demand tawriba asida penda pa phongdokle. 3.5 collective na war on drug ki matang da asuki matik haksin na lawba tarabadi special court thawal da 2020 ki trial number 13 ki drug case ki charge sheet case da general assistant SP Brenda osit nap amasung ayogi matang da kari ki tumina laisilibak kari kino case asida makoi ki matakta investigation amata chtthadanaba additional SP amasung osit nap asi maral kopi ki bane. Police officer ani asiki mathakta takiba court ki order adugi mayukta thawdok asik mari lena 3.5 collective amasung civil body singna appeal chatna demand tawtriba karigino. Home Department ki maike degi Lukhosei Zou ki court ki order asiki mayukta appeal tawba tarabadi investigation amata tawdana maral kopi khraba additional SP Brenda amasung osin nap ki mayukta su appeal tawgadabane. Home Department mi pungkadima community oiba yengdana chapmana pamyengda thabak paikhat kadabane aire. Aroibeda content sik asigi barwaiba pau khara asi pau tamjariba Manipur Local News YouTube channel amadi Facebook page asidagi
yengbi bo puna bo thagajari channel asin adom da kanarabadi subscribe tawbidribasina subscribe tawbirum loinana like and share tawbusu kawbi ganu puna makbo amuka na thagajari